lalhaubasingi akanba total shutdown marakta India ki President Draupadi Murmu Imphal da thunglare kor kom yauna tongan ba lalhaulupsingi akanba total shutdown gi marakta numit nini ki khongsatta ngasi numit yung ba matung pung 12 minute yang khai mga taba matamda security gi akanba section thorang marakta India ki President Draupadi Murmu Imphal da thunglare India ki President asina ngasi nungtil Imphal airport ta hek thunglabaga Manipur ki Governor Ajoy Kumar Bala Chief Secretary PK Goel amasung Security Advisor Kuldip Singh na harau tayam na okay madugi matungda IRB gi nupi contingent ki team amana guard of honor piduna president bu ikai khumna bu utke airport gi Imphal gi ras baban da thungduna ngahak lairaba matung itihasik oiraba mapal kangjai bungda hojik sathariba DGR men's polo tournament ki match yengki madugi matung nungthil pung mariga minute yangkhai tabada Imphal gi palace compound da leiba city convention da pangthokpa civic reception program da saruk yakhi thoramasigi manungchana state amadi central government na paikhatpa tongan development project sing jatra honba amasung hana paikhatkiba project ya amana sangaram gani haidi thoramasi loiraba matungda ras baban da IDP singa interaction program ama pangthokane makhatana hayeng ayuk India gi president asine Imphal gi Nupilal complex la leba Nupilal memorial da satuna Nupilal da thawai kat khraba thona pharabi ima sing adugi mafam da lai katuna ikai khumna bo utlaba matung state sarkar na silang dona pangthokadoriba Nupilal thoram da saruk ya gani haidi Nupilal gi thoram asi yaram laba matung helicopter da senapati tamna satuna mafam adu da pangthokpa public gathering amada saruk ya gani loina mafam adu da su tongan da project ya jatra honba amasung sangaram gani thoram adu loiraba matung da senapati district headquarters da IDP singa interaction program ama pangthokani haidi marasida arambai tengol gi maike dagi India gi president gi khongsar asibu taramna ogladuna mahaki khongsar asidalam da masigi IDP singna mayok nariba awaba kaya sigi warasin porakna ba NRC sana hanaba amasung free movement ya hanaba thorang kya paikhalam gani habigi thajabasu thamlakle President Imphal da leiringai IDP sing mayum da hanjinbagi sabsaba matam thambira mohaina phongdokhre Laiba asigi first citizen oidaba Draupadi Murmu na Imphal da leiringai kalopki irang na maram oiraka relief camp ta leiriba IDP sing masa gi mayum da karamba numit phawbugi manungta mayum da hanjingada ge haibadugi sabsaba matam thambira mohaina ngasi lamboi khongnang khong kaithel da IDP sing na leptana satharakliba protest aduga mari leinana IDP sing gi mohut silaga kokomi gi convener khuraijam athobana phongdokhre mahana makhata na haikibda leba asida leiriba miyoi sing da phangpham thokpa fundamental right amasung constitution na piba hak sing adu mapung phana phangana ba hona ba haibase laiba asige lengak sasan gi makok oidiba India gi president gi mathaune adubu India gi president asina Imphal da leiringai matamda lamda masigi miyaw gi phangpham thokpa fundamental rights sing adu pirang badawri bramadi constitution na piriba hak sing adu phanghalam gadawri bra haibadu asobo wahang ni haide karigumba phangpham thokpa hak sing asi phanghalam draga mahakpu aikhoina India ki president ama oina lawpham thokpra natraga thoktabra habasini sahi asigi June 13 da Delhi da CSO singi mihut singna home ministry gi mihut singa unakiba da phase ahum thokna sahi asigi December phawba IDP singbu masagi mayam da hanjilhan bahaina yana khibane madugi matung July tha da Manipur gi governor commissioner home yauna phamina duna December phawbu da IDP sing masagi mayam da phase ahum thokna hongjilhan bahaina yana khraga tawgada maroiba thabak sing adu kan thoklaga harau kumai de hena mai onsin badagi Sangai Festival da IDP amasung miyamna achauba para tambi khibane IDP singna ngasi relief camp ta khangliba si ke yamna wabano habisi khangnaba ngasi sajiwa relief camp ta kokomi gi thaumising amasung women wing gi thaumising ahing yarekani lengak sasan pairiba sing amasung bureaucrat officer sing su makhoi gi lawpham thokpa thaudang adu lawdrbade IDP singna ke yamna awaba khangliba ge habadu khangnaba relief camp ta sanglaga ahing lekhanbagi khongjang phawba sangsilakani hairi NDA government na illegal immigrants khandokpa border dagi kakthatpa maramda halan khiba haiba step ahum si tawragane mamang da palamba sarkar na illegal immigrants asi normalize tawduna India manungda citizen ama oina thablambadu NDA government asina yaroi haina Lok Sabha da Amit Shah na haigre opposition party na election commission of India na lauthukiba SIR special intensive revision gi mayok lay maramdi haiba immigrants adu electoral roll da adum yahonba pame Amit Shana makhatana hai madudi imung khardi mapa mapu haktaktagi bot chor tawduna lai haina phongdokhre
Allahabad High Court na Uttar Pradesh ki government da haigre madudi scheduled caste natraga scheduled tribe amana Christian lining law ki bataraga de SC natraga ST gi khudong chaba amata piba yaroi maramde Christian society SC ST haiba amata leite han haigre Supreme Court na MLA KB da notice pi khre haidi MLA KB ki mathakta Soibam Subhash Chandra na Supreme Court da tharakhiba civil appeal amaga mari lenana saigol mari gi manung da paukum pirak na bakhangan khre Soibam Subhash Chandra Taramathoi Suba State Assembly ki mikhalda Imphal West District ki Nauriya Pakhanglakpa Assembly constituency da ki karakhibane KB na Taranithoi Suba State Assembly mikhalda Subhash Chandra bu maithiba piraga karaktura hauzik MLA oiri hanagi MLA Subhash Chandra na MLA KB ki mathakta tharakhiba election petition ama Satlib sahi asigi November manga da High Court of Manipur ki single bench na dismiss tawkhiba ki mayokta Supreme Court ta civil appeal adu tharakibane hade Soibam Subhash Chandra na tharakhiba civil petition adu ki hearing thasigi Nepal Supreme Court ki Justice Brikam Nath amasung Justice Sandip Mehta ki division bench ta Sathakhibaga loinana MLA KB amadi atai respondent singda sayol mari gi manung do pakum pirak naba notice issue tawkhibane haire Taranithoi Suba State Assembly mikhal da Nauriya Pakhanglakpa Assembly constituency da BJP gi mirep Sagol Sam KB da mai pak le hana lauthokhiba matung Sagol Sam KB gi mathakta High Court of Manipur da Soibam Subhash Chandra na wakat khibane mirep oinabagi thagat khiba election affidavit da aranba wafam mayam yawi haba wafam da High Court of Manipur da wakat du election gi Lauthokiba Matong Ikan Kanadana 2022 da Thangat Kibane Subhash Chandra ki wakat adu da KB ki election affidavit da sahi Mahitambagi Thak Khwaidagi Hena Wangba Mahitambagi Thak Lana Utli Haina Marasi Kibaga Lunana Lairiba Lanthum Sengna Tak Thokte Haina Sumarasi Kibane wakat adu da Sagol Sam KB na mahake asengba ming amadi school gi record amadi Board of Secondary Education Manipur da palba Sagol Sam Sonalika gi mahutta KB haina lana pan ke haina sumara sikibane wakada du gi matang da High Court of Manipur da hearing sathakhibaga loinana mahake wakada du maintainable oide haina court na phongdokhibaga loinana merit yaude haina dismiss tawkhibane haide President laklingai da maitaisu kukisu mayum da pusenbira mohana thamlakre Laibasagi President ngasi Manipur da lakleba sida Manipur da thokleba hingsa yawba irang asida lanjana duna laideba maitai amadi Kuki se masa masagi mayum da pusanbira mohaina Manipur gi Governor Ajay Kumar Bala gi khuthang da laibasagi President ta Manipur imana memorandum pisin khreide Major Khunda leba Manipur Press Club ta pangthokiba pawmi singa unabada Manipur imagi chief convener S Kulana High 2023 gi May 3 dagi hawduna thokleba hingsa yawba irang asina miyo kya lanjana duna laide haidaba miyo asibu masa masagi mayumda hanjan hannaba honaba tangai fade laidiba civil society organization CSO singna amatoina punsinduna apunba mifam pangthoktuna thokliba irang asigi warusin poroknaba punna kholaw lawminaba mathautai pisin khiba memorandum aduda irang asina lanjena duna laidiba maitai amasung Kuki animakki miyosing masa masagi mayumda hanjan hannaba president honabiyo irang gi saitheng phanglaba singi yum sabagi sen hana leramba lengakna leplamba adudagi tana pibigano haiba wafam yawki haina mahana phongdokhe IDP singna irang hauduna lairiba sing asigi matangda president akhanaba miyeng changduna lokotpham thokpo thabak lokotpiyo haina palladuna singi lamda maitai singna lam laiba yade haba wafam lairiba se semdokpiyo haike irang asina waroi sengidamak aikhoi punna thabak tawminase amana amada mateng pangnaduna watho asigi waroi sengidamak punna hona minase haba wafam ma ama phongdokhe Siswak Strike handokhre hadi All Manipur Excise Employees Welfare Association na tongan ba issue kaya pukhaladuna sangsilakhiba Siswak Strike adu higher authority gi maikaidagi positive oiba paukhum pirakpadagi matam kharagi oina handokhre hada All Manipur Excise Employees Welfare Association gi president amade general secretary na punna sahi tawduna thadorokpa serol amada phongdorakle